Yausang Festival manungdang naharolsingna lambida donation tawdanaba DC Imphal East na khangalakle Deputy Commissioner oina leriba Khumanthem Dainana thadorokpa notification amagi matungin na handak sahigi oina lagliba Yausang Festival asiga mari lainana Imphal East District ki manungsa na leiba National Highway amade State Highway na chingbada nauriba nupi macha amade nupa macha singna kumay asiga mari lainana lambi chaliba miyamdagi donation tawbagi thabaksing yariba makai chathabiganu haina appeal tawrokle nauriba nupa macha amadi nupi macha singna asumna lambi da thoktuna donation tawbagi thawong chathabana mamangdasu traffic jam thokan badanatana donation tawriba naharol sing accident thokpagi chang wangna laike masida natana lambi da thatsinduna donation chathabana achat awok singda khudong chadaba kayasu mayok na halle thawong asina miyam da lambi gi khudong thiba sing thokhan badage mamal yam laba miyoy bagi punsi pikham nahan ba amade asokapan kaya su state asigi mafam kaya da yahon khrabane maram asina nauriba nupa macha nupi masa sing amade angang sing na Imphal district ki lambi sing da thatsinduna miyam dagi sel khaibage thawong asi yariba makai tawbigano loinana mama mapa oiba sing na su asiguma pamdaba thawong sing makhata na sathadanaba pautak pibi yu haina su phongdorokle mi hat pada sena ba fana bo na bada leikai miyam hauruktuna pulis ka mukna bada yum kaya akaya toi thokre mahiroi yauna miyoi tara pulis na fajin khre haukiba matam kharani gi mamangda Imphal East District ke manungsa na leiba khomidok umang leikai dagi mustakim kauba miyoi ama masak khangdaba singna nongmai na kaptuna halam bagi thokdoka mari leinana Thawbal moijing awang laikai dagi sena ba miyoi sing pulis na fana bo na bada laikai adugi yum taruk henna akai atoi thoki badanatana miyoi taruk su phagat khre hai re pulis na sena ba miyoi sing fana bo na bada laikai miyam ga akan bamong da mungna ba thorok padage pulis na tear gas sel kaya kap khre thokdok atu da miyoi ahum asokapan nangduna hospitalized taw khre hai re thokdok atu ga mari leinana laikai adu dagi Azad Khan kau ba miyoi amana phongdorok pada thokdok asi yamna laibak thiba thokdok amane mara leiba miyoi sing fana bo na bada akai ba leite mara leiba sing fana ba lakpada mara leitaba hauji class 10 amadi 12 ke parikya thariba mahiroi yauna miyoi tara pulis na fajin khiba se achumba khongthang natte asigumba pulis ke ka henba thawong ase matung thokan bigano loinana pulis na fajin khraba mara leitaba miyoi sing condition amata yaudana thadok pi yu hai ke Nakalamar da pulis na tamthina kaya toy thokalam laba imung amage memsa kauba nupi amana hai pulis na mi phaba lakpa matamda laikai gi angang sing amade ahal oiraba miyoi kaya bo aki akhang pihanduna asokapan nangan ki basi laibak thivane masida natana yum kaya gi polam sing akaya toy thokalam ba thokdok ase akan ba mawong da condemn tawwe asigumba thokdok ase mari leina ba sing na mijeng changbi yu hai ke loina na pulis na mahiroi yauna fakhraba miyoi sing adu condition amata yauduna athuba matamda thadok pi yu hai ke sitting tara laikhiba legislative assembly gi budget mifam loisin khre war on drugs campaign mai pakhan nabagi damak house ki member hompumak warrior oinanaba resolution ama pass taw khre Manipur appropriation bill yetnaba yauduna pass taw khre Manipur da gari huran bagi geng khutpu lairagli base muthanaba kanba law ama semse Joy Kishan popi pambi thaba drug lalonba akan ba lo amagi makhada akan ba sairak pinaba center gi lusing basinga unaduna wari sanaragane biden tarani thoi suba Manipur Legislative Assembly gi numit tarani chatharakpa budget mifam ngarang loisin khibaga loinana house ki leader su wari ba chief minister N Biden na war on drug mapung phana mai pakna ba house ki member hompu mangna warrior oiduna maru phungna mangana na ba pukhalaki ba resolution kumna khanara ba matungda house na yena ba leitana pass au khre kom phurup ki barka le raizu rehoi hogdokre khulai paiba singna popi thagadabani haiduna ki halaglawade pau pibira o chapchana thengnagane CM Manipur da khundari ba kom phurup ke cultural heritage nauna hingadana bagi pandamda kom union Manipur kumna senduna numit nini supna sathagadaba barkap raizu festival ngasi kangpokpi district ke saitu ese gi manungsan ba ichum kairap kom village da hogdokre BJP lengak lakbadagi singtam nungsinare mamangi lengaki matamda chingtam nungsinaramde haibasi kananano sengna hekta haibiyo o ibobe state sida BJP lengak lakbadagi singtam nungsinare mamangi lengaki matamda singtam nungsinaramde haina ngayak leitana sarkar asina ngangli basi kananano sengna hekta haibiyo mamangi congress sarkar gi chahi taraga mangagi matamdara karamba sarkar gi matamdano mamangi matamda
Singtam nungsinadaba mata laikhide haina opposition leader waribo oibobina ngarang house da thamkhre. District boundary semdokpa tarabasu hanagi revenue boundary da yumpham oiraga semgane CM. You legalization gi matangda expert committee na report pikhalaglaga ne CM. Nong magi sel talaga imung pujariba kaya yaure mateng panghanenge. Paunil lan. Popi thaba khudingmakta atopa lambi pibagi akaknaba thaurang leite. Minung siyang laga piba ne CM. National Highway 37 gi ban handokre. Affected villager of NH 37 Package 7 National Highway 37 Imphal Jiribam lambida pung nifugan ipan gi ban tawgani hay na tawramba adu ngahan Tamenglong gi Deputy Commissioner Pawan Yadav na assurance pirak padagi handokre hay re. Maram charabadi laupam da school sabagi ayaba pigane CM. Lainga ki policy gi matungin na laupam do oil pam hangba hospital lingkhat pagi ayaba piriba sigumna Maram charabadi school hangbagi ayabasu adu magpigani haina Manipur gi Chief Minister N Biren na phongdokre. Aroi bada tabiri bapum namakpo thagachare.